अहानबदा हौजिक फाउबगी मरोइबा पाउसिंगदा पॉलिटिकल पार्टी तरामाथोई पुनसिंदुना सीए बिलगी मातांगदा सेंटर दा टक्सिननबा मणिपुर डेमोक्रेटिक अलायंस सेमख्रे मैनपेकना लाउथोखिबगी मतुंग इन्ना मियामना लमदम असिगी मफम कयादा लंबी लमजाउदा थोरक्तुना सीए बिलगी मायोक्ता खोंगजंग संगसिली अमदी लेंगाकना मिराई बिबदगी खोइदौ थिटलबा एसएसए अमदी रामसागी ओजासिंगना चीफ मिनिस्टर गी लंबी थिंख्रे पुलिसना टियर गैस कापतुना तानखाइख्रे खुरुमजरी टाइम्स ऑफ मणिपुर की नुंथिल की पाउ मियंग ताबेरी सिंगबु विद्यापति मैंग नमना तरापन ओक्चरी हौजिक पाउ संदोकना पिजरी सीए बिल की मातांगदा लमदम असिगी मियाम की खोलाउ पुदुना दिल्ली दा चटखिबा बीजेपी की वाखल मानबा पॉलिटिकल पार्टी तरामाथोई की मिहुत कांगबुना प्राइम मिनिस्टर नरेंद्र मोदी का उनबा फंगदना इम्फाल दा हलखरबा मतुंगदा मणिपुर डेमोक्रेटिक अलायंस सेमख्रे हिरमस्ता रिपोर्ट अमा Political party Tramathoi Punsiduna Citizenship Amendment Bill gi matangda semkhiba Manipur Democratic Alliance asigi co-convener oina Shiv Sena Manipur State Unit ki President Moirangthin Tomvi khankre Manipur Democratic Alliance asida AAP AITC LJP Shiv Sena MNDF NPF MPC NEIDP BJP NPP amadi PDA yauri Alliance asina lamdam asida Citizenship Amendment Bill chana handnava center gi lusingba makhatana taksinnabasu wareb lawkhre ngasi Imphal Hotel di Sir Hall pangthokhiba Alliance ki mifam loirba matung pawmisinga unaba amada Alliance si co-convener oina khankraba Shiv Sena Manipur State Unit ki President M Tombina Hauzik chathariba Rajya Sabha ki budget session da lamdam ashigi miyamna yadaba Citizenship Amendment Bill puthoktanaba Alliance asigi maikaidagi taksingani loinana bill asida awang nongfok ki state sing maru oina Manipur yahondanabasu taksingani masida center na awang nongfok miyamgi ihul khangna thabak tawraktrabadi miyamga punna khongang sangsingani Alliance asigi thajabadi hauzik Lok Sabha mikhalgi matam naksilakpana center na taha bill asi pass tawrakani haibagi thajaba nemna lai haiki adu withdraw tongna honabaduni aikhoi miyamgi pandamse aduga puthorpa amadi maduida chanaba yananabugi puthorpa matamda notice yawbiganu notice se maduida akoi particularly Manipur se masida yawbiganu haiba potuni aduga masaida hujik khoina puthokbirakanu withdraw tobiyu haibase khoi haibam thokuse dom haigani haibam thokuse masi khoi tangai badrabudi khoi amusu delhi da chalaga masi khoi miyam loinana khoi withdraw tobiyu haibase khoi hanbalai toba khongnang je ai khoi soidana changsan Panbay avadi hauzik oiriba CA bill gi wathok asiga mari leinana Manipur lenga ki lusingba Envirena mamang thada all political party gi mifam kauduna wathok asigi matangda khanakhibani mifam adu da saruk yakhiba left party gi maikaidagi athuba matamda akhanaba assembly session kauduna CA bill yaningdi haiba house na warip longnaba pukhalakpada yadavdagi left party sing mifam adu loyo fawa yaudana thoklakhibani tungda left party gi oiba political party mapan punsinduna bill asigi mayokta makhal makha kayagi khongang jangsilak tungda left party gi oiba political party mapan punsinduna bill asigi mayokta makhal makha kayagi khongang changsilakhi Manipur Democratic Alliance semkhriba political party Tramathoi asina alliance asi semdringai mamangda Delhi da chatuna Union Home Minister Rajnath yauna luchingba kayaga unaduna CA bill chana handnaba memorandum na chingba pishin khiba laikhrabani adu moinama kangbu aduna Bharat ki Prime Minister Narendra Modi ga unaba phangdana Imphal da halakkhibani miyamgi ihau kansilakdingi cherak asida BJP gi National General Secretary oibata natana North East in charge su oiriba Ram Madhav Nadi Citizenship Amendment Bill asi chathari Rajya Sabha gi budget session loigadaba noma watlingai asigi tarani thoida supplementary bill oina puthoklaba yai haina phongdokhiba laikhrabani Citizenship Amendment Bill gi mayokta menpekna miyamna lambi da thoktuna maning tamna khongjang sangsinbiyu haina laukthokkhibagi matung ina lamdam asigi tongan ba mafam singda miyamna khongjang sangsinli Uripo Kangsup Road paringda lamboi khongnang khong Apunba nupi loop ULF kapna sinduna miyamna wakat mifam sathaki Uripo khaidem laikai naurem thong bazar da su miyamna wakat khongjang sangsinki loinana Uripok maikai de miyamna lambi mayai da phamjinduna lambi thingkhre loklaw bung bamon laikai mange makhongi mafam singda su mahiroi singna lambi da thoktuna human and semki tidem lambi paringi kaisam patigi Nambol Pawbada Miyamna Kongjang Sangsinki Kongjang Aduda Miyamna Lambi Tangkai Phamjinduna Lambi Thingki Mayai Lambi Paring Amasung Imphal More Lambi Paring Dasu Miyamna Kongjang Sangsinki
Laingakna SSA amasung ramsagi oja singi tha taruki tolop pithok taba amadi promotion line sembi dabagi mayokta sangsin liba khongjang manungda Chief Minister na lakpa lambi thingkhre khongjang loi sing na tholak ngakpi gani khongjang loi sing takthok na bahot na bada police na tear gas amadi mob bomb season na kre ngasi numit yung bapung tara ni thoirom taba matamda lamphel patta leiba khadi and bilas industry board ta pangthok pa thorum ama yawba lakhiba Chief Minister na education s ki office ma pa yorpa matamda khongjang sangsin duna leiramba SSA amadi ramsagi oja sing na Chief Minister gi lambi thingkhibani Trinamool Congress AAP JDS DBSP MPC NCP amadi RJSP punsinduna Secular Democratic Front semkhre ngasi sanjen thongda leiba Manipur Pradesh Trinamool Congress Committee gi office ta pangthokhiba party taret ki oiba mifamda STF semkhibaga loinana CABIL gi mayokta khongjang sangsin nabo warepsu laukhre nauna semkhraba STF ki convener oina Khankraba Dr. N. Inausana CABIL gi mayokta khongjang sangsin bagaloina na tha asigi mapanda wakat khongjang sangsin lagani haiba yauna wafam kaya ama phongdokhi masi karina bind toroga government ama chalai bagi bichi hani india ne na khanaram daba merger agreement ki makha de changhiba Manipur gumbadadi bill asina karai bokso lakadage haibedo akoina kupna nei nabam change masi ki matang da akoina tungda lakadaba fall se ujaradna masi chana hanbiganu haidna laujabadasu hujik leiriba sarkar Manipur gida paliba lenga kasinasu masidei de Manipur pande karimata su oi haibna singba praja singda longnam tawdna leyaba aduna samna haibada india gi di makoi gi mapung oiba hindu gi majati gi mari ni haidna khallaga su north east leiriba akoi gi indigenous people loijaba community macha macha singji dei da hana gi bhawde changthena leigraba sidei da akoi na masi gi tanthokna bo honariba kudamoin harda assam da NRC lingview haidna laiba madugi cutoff year china base 1950 sida oibiu Manipur gina adugana Assam gina 1970 da oyu kaina sei na mayamam leiringe merak sidi da adugu masing dudi hana lotion bi da ba samna hada koi Manipur people's protection bill ji hana lotion bi da thamna pending da thame Non-lapsable Central Pool of Resources Project ki makhada center ne sada mari futara amadi state lengakna sada tara puthokuna semba DPR gi apunba senpham gi lupa crore tara mathoiga lakh ni futaru oigada ba cluster B solid waste management Thawbal site ki damak ahanba phase ki oina Thawbal site ki urban local bodies taretta Tata tipper manga amadi Tata S kuntaruk ngasi mahut minister TS Syam Kumar na yen thokre tidim lambi da leiba MGT Tata Motors ki showroom da pangthokhiba urban local bodies sing da gari yen thokpagi achamba thoram aduda minister Syam Kumar na project asigi apunba DPR ge senpham dagi chada nifu senpham oina lupa crore mariga lakh tara nithoi ahanba phase ki oina cluster B gi urban local bodies taretta gi gari sing asi yen thokpani urban local bodies sing na gari sing asibu isa makini khanbiduna jackson na amadi matam sana servicing tawbiu malem gi sakhat khongjel asida iroina na amot akai tholokpagi sang adumak hengadlakli amot akai sing asida gi electric amadi organic fertilizer puthokuna hena faba mawongda solid waste sing asi recycle tongnaba mahut department na ngamjaba thakta honari haiba yauna wafam kaya thamki ai policy prajasigi ni khala thamai tawda thamsumai pakungam ngani duna sumayam daiba ULB mayam sigi khudongsa do mayam thingna mayai mayam na matam gina tamara kanda koi yana ba ko spotto no khona mina si adu daiba haiba tor mayam su puna na thamna ba koi kone me sun thamdaraga haiba gari sing asi isagi nabdi prajagi ni khala kada sabana maintenance to view adu hena effective baina to bina kana ba biduna lamdam masi Manipur sin nan bada bhar ke topa state sing university na changna ba kana koina mangin thasa pa ngamna bagi thabok tu atun mangong sem me thamdaraga Makhata pa pau pizedring da break matang logzari Manipur gi ahanba 24/7 cab service oriba lamjingba cab service na miyam gi seba da leizari apamba service khanbiu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer Manipur gi district singi maruaina Mau Senapati Ukhrul Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupamarol gi dama contact tobirau 1800
1027-959 amadi 8794613154. Aikogi website www.lamjingbacap.com. Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and the college near you. Call 940-299-1938. Break ki matungda pau makhata na pizari Bharat ki President na Rashtrapati Bhavan dangasi khusin nagadoriba Sangit Natak Academy Award lisingani taramapan gidamak khangat leba miyoi nifunipan ki manungda Manipur dagi ani yauri Manipur gi oina mana asigi damak khangat leba miyoi sing adudi sumang lelagi oina saknai raba Fagiroi Saugrakpam Hemanta amadi Zagoi gi oina Oinam Ongbi Doni ni President na khusin nagadoriba mana asida sel oina lupa lakh ama certificate amadi sol ama yauri. National Deworming Day lising ni taramapan lakh liba February ni panda ahan batangka ki oina Manipur gi mafam sin batung na pangthok lagani ani suba tangka ki oina February taramari da pangthok kani chahi amadagi taramapan faw gi manung da laiba angang sing deworming tablet PBU haina National Health Mission State Director S Manikanta na appeal tawrakli ngasi lampel pata laiba Health Directorate Office da pangthok hiba paw gi mifam amada mahak na makhatara duna Manipur gi apunba angang gi chada marfudi ayambana warm infection toba thengnai infection asina puknaba oba khongham thaba anemia epilepsy na chingba laina kya na hali mama mapa oiba singna masa singbu numit asda health care centers anganwadi center amadi school singda deworming hidak PJBU haina appeal tawrkli India da leidiba khoigi state singchi apulmagi oina country gi oina matamda leidiba yumnei kaidegi maduda khoina leidiba hygienic oiba chari thaliba mayam angang singsina leidiba koibi filmsida sanitation da khoina hoji phokda solakpani angang singchi worm infestation haidi tin leibagi chang sia khoidi amna wangna lepagi World Health Organization yeng matamda around chahi 0 to 14 19 natabada around yeng matamda crore kunithoi gumbadi India gi monghoi singchi angang singchi tin nai maduna maramoidra makhoida nutrition gi keno deficiency and malnutrition magdraksu nutrition deficiency level maram na makoida physical development mental development asoiba kaya ama thengnarakpa anodi sukyam khraba khoina 1 to 19 around 1/3 gumba hatari around hojik sida 40 crore gumba hojik sida India gi oina Manipur gi oina 10 lakhs ki matha 1/3 of the population je khoi angang si yeng matam da yes they are all infected with worm infestation si ayamba loina Imphal Angels na maru iba thaudang lawduna awang nongpok Bharat ki state singda startup ki khudong chaba Hengal hananabagi pandam the North East Startup Summit lising ni taramapan ngasi Imphal Hotel gi sangai hall da pangthokre thoram aduda tongan ba state singdagi lakpa entrepreneur kaya na serve yakhi thoram aduga mari lenana Imphal Angels ki co-founder Fisher Lystrom na Imphal Angels na startup project ki mathau taba wakhalon kaya sogatuna lakli loinana startup project kaya da pangbaya ba mateng piduna lakli makhatana malem ki chakhat lamjel da yawba ngamna ba hotnagani haiki idea di phasaba am putok paya ba tawdo mi duna tawdraga di natra execute tawang amdraga di natraga mana kitang challenges thengna ko da stand up tawang amtraga di startup sudum fail hoy aduna adugum mayam do yeng kana sai globally compete tawang ba haise hoy globally mak amdraga ju India level la compete tawang bo hoy Manipur gi na natraga knowledge ki success ne ngasi bokta khoina sum gi khangjaba da even Manipur dagi su Guwahati upar da fulai tri saying harga di in all this like 10-20 years hoy business story mayam jina su adu bo ngamdri haise challenges ma'am lai bugini ko but akoina hojik advisor ga akoina kauri Rajesh Swani kai se ma je akoi 70 more than IT startup ma invest tawgrabne my company ma'am 300-400 million investment phanga yam chawhor company ne adum journey do khoi satpa yai adugum bagi expertise mongondi lauraga akoina khoigi knowledge startup sing su minus scale up taw yaba dan chawba yaba mong sem rai tar Miyam da passport ka mari leina ba thabak thoram sing hena paksana
khudong saba pinabagidamak pass office passport seba kendra ama Kaksingda leba sub post office Kaksingda sangyang oina hogdokre post office passport seba kendra hogdokpagi thoram aduda phulai laipam mahesori assistant passport officer passport seba kendra Imphal amasung KSS Ibomcha assistant superintendent of post office to serve yakhi popsak asina miyamda kananaba pigadaba singi matangda passport seba kendra Imphal gi assistant passport officer phulai laipam mahesori na passport seba kendra Imphal da satpada khudong sadaba ahal laman sing amadi miyamna normal passport amasung fresh re-issue gidamak online da apply torga appointment lobiraba matungda passport seba kendra Kaksingda laktuna passport ki process tawbagi khudong saba pigadawri online da apply amadi cash payment toraba appointment kun khaktamak nongmada process tawgani athuba oina passport lawnaba tatkal gi oinadi mafam asta khudong chaba lairoi Kaksing khakta natana Imphal da chatpada khudong Chadaba Kaksingi anakpada lairiba miyamna khudong chaba asi lobiyu haina phongdokhi Post office passport seba kendra sing habda lairiba mafam sida trial run basis successfully kunasi launch tawzare masigi facilities se koi public sing na Kaksing da lairiba natana atopa area da laiba sing nasu khudong chadaba kariba Imphal da lakpada ngamdarga su Kaksing da laga apply tawbiba yagani Ngarang ayuk pung mga makhaitaba aduwaida Bishnupur District Police Commando amadi 5/11 Gorkha Regiment ki apun makangbu amana kungpi Nausen area da thibo humki thabak sathabada KNFZ ki lanmi ani fare pharaba miyoi ani adudi New Momloi village dagi Paulen Hawkip sahi kuntraga manga apokpa laikhidraba Jangkho ho Hawkip amadi Kungpi Nausen village dagi Lankomang Hawkip sahi kuntraga mari apokpa laikhidraba Sonthang Hawkip ni faraba miyoi ani asi miyam dagi sel khaibada chenabani makhoigi mathakta makhata na ain gi oiba thabak lakhotna naba Loktak police station da sinakre hairi ngasi ayuk Imphal more lambi paringi Tengnopal police station gi manung chanba Kongkangda motorcycle amaga truck amaga thengjinabagi thodokta nupi ama sire nupa ama sokle laikhidraba nupi adugi chap saba masak maming khangba ngamdri laikan nariba nupa adusu wakhal tadri nupa aduga punna motorcycle aduda tongduna lakhibane hairi Chatliba tha asigi nipan dagi nimit humni chupna isai nungmai gi thauramga loinana lamdam asigi laihau da chawrakpa naha oiriba artist nipan na punsinduna devoid art exhibition haina mingthonba group art exhibition ama luwang sangbam matai garden da mayok na badal laiba amang sung hairiba mafam asida pangthokadauri exhibition asida lamdam asida lairiba art pu pamjaba amadi nungsibiba kayana saruk yabiu loinana exhibition asida ayekpa lai khakta natana art installation su pangthokani haina artist singi maikai dagi phongdorakli amuka hanna break amatanga lawzari Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong chaw lobi ngasi lengchin biroksi mobile furniture Coapitel near Imphal Quarters. The Great Wedding Sale by Mobile Furniture. Masida commercial kitchen equipments amadi bakery item makhal suna phangiragani. We're very thankful for Green Cane Industries and what they have done for us so far. So together, we think Green Cane Industries is the best. We believe in the service of Green Cane Industries. Green Cane Industries is the best. And Green Cane Industries is the best. Green Cane Industries gi after sales services yamna pending our entrepreneurs sing Green Cane Industries that depend over yani We trust only Green Cane Industry. Green Cane Industry is the best. We love the quality of Green Cane Industry. Green Cane Industry is the best. Green Cane Industries is the best. Adum samutang lengshin biraktuna apupa marol dikamasta tanabiu
ꯑꯩꯈꯣꯏꯒꯤ address Green Cane Industries Mahengum Lekai SBI ATM building. Green Cane Industries for better ब्रेक की मतुंग पाव मखाता न पिजरी कांग्रेस मेंबर रिपुन बोराना ngasi famkhiba Rajya Sabha gi budget mifamda adjournment motion thangatuna Home Minister bu Supreme Court na NRC gi matangda yaningdaba phongdoklakpadagi maram hangkhre January gi tang 38 dagi hauduna chatharakiba Rajya Sabha gi budget mifam asigi mayai salakpa numitta Congress members singna Home Minister from thado u haiba dabi tawgadori Minister of Home Affairs na Assam da National Register of Citizens haurakpadagi hauna Manghananaba hotnaduna lakli haina ngarang Supreme Court na maral sirakpadagi Congress na wafam asi putholakibani chairak asida ngarang awang nongpok leibaki parliamentarian sing na Citizenship Amendment Bill janingdaba phongdoktuna Delhi da khongjang sangsinki Home Minister Rajnath Singh na Center Lengak na Assam da National Register of Citizen Pikhiba matamgi manungda loisanaba hotnagani loinana mapan lamgi mioi amata yaholoi Indian citizen amata chithahaloi haikhre makhata na haikhibada Assam da leiba mioi single list pibada NRC asi asoiba amata yaudana pangthoknanaba Home Ministry na hotnari masida state government na su sel yauna pangbaya ba mateng pangli central government na NRC satna hanbada asoiba yaudanaba Assam da paramilitary forces in the Thazin Kre Haina, Mahakna Fongdokli, NRC da yauna application crore ohumga lak kunga mapangi manungda crore arniga lak mapangi ming khak NRC da hapagi wathok lairibani Assam da Bangladesh dagi mitop sing changlakba yengsinanaba NRC asi state asida satna hankhibani Mizoram gi BJP Chief John B. Holuna Citizenship Amendment Bill asi pass tawrabadi party asigi state unit muthatlagani haina center lengakta khangan kre mahakna makhata na BJP state unit asi Mizoram gi miyo singbu ngak senaba semkhibani amasung Mizona khwaidagi mar oi haiki center gi luchingba singna bill asibu chatna halabadi state unit muthatpa natana atop upai leite haina mahakna makhata na haiki Meghalaya ki CM amasung National People's Party NPP ki President su oiriba Konat Sangmana wathok oiriba Citizenship Amendment Bill lising ni tarataruk ki matangda NDA lengakna chapchaba phirep lauthoktrabadi matang chaba yenglaga BJP ga mari thadatnanaba khanghalagani high cre bill asina Rajya Sabha da thangalakpa matamda bill asigi mayokta lepnaba sangma yauna awang nongpok Bharat leba National Party singna atai political parties singda Sawatanaba kanna taksilibani January 9 da Lok Sabha da pass tawkraba bill asna Bangladesh, Pakistan amasung Afghanistan dagi lakpa miyoi singda Indian citizenship pibagi wafam yauribani Truck driver ama makoksung manakta phurambagi thaudokta yaningdaba phongdokloduna Joratki Marinida truck driver singna strike sangsin khibadagi tha asigi amadagi lambi asida pochai puthok pusin tawba lepkhre pawgi matung ina hawkhiba January 38 da makoksungi Newton manakta driver adu yauna mioi ahum tamthina phuram khibani atoppa paw amana phuram liba mioi sing adu nupi ama thiba khangdabagi wathokta chenaba singni hairi Supreme Court na Tripura ke CM Biplab Deb ki citizenship validity thizinanab order thokre nakan amaromda opposition oiriba CPI M na Thadokraba viral oiraba video clip amagi matung ina Biplab ki apokpi Mina Devna hai khibada mahak hauzikna Bangladesh oiriba East Pakistan gi Liberation Lalgi matamdagi ing lisinga makachama panhumudra mathoida lakhibani haina video footage aduna palli nakal amaromdana Chief Minister Biplab Devna mahak masana haukiba chahi lisingam gachama panhumudra mathoida state aduda leirakhibani haina claim tawribani Ngasi phone kiba pauses na kari moro iba pau yauri bage haibado amuktam punna khangminasi Shanghai Express Citizenship Amendment Bill da manpack sangsingadaba khongjang sing lauthokre withdraw tawdrifau lambi da khongjang sidrifau ba thauri yalaga hatpagi cherak lauthokre
February 12 Rajya Sabha Citizenship Amendment Bill Pogna Fam Citizenship Bill Lising ani Tarataro Ngasi dagi lambida famjin bagi khongjang sangsilagani Manpack CLP gi team na Sitaram Rechurida Bill gi mayok to lepinaba taksin kre Bill soidna puthorakani khali punna thengnaba mathau tai Indian Constitution gi ngaklo phangdaba yelhogmi shi maitei khakta ngaire Desham Naharol gi thogdang Citizenship Amendment Bill withdraw tawdri fawba lambi srokta makhal kya gi matam kaktaba mass protest chatharagani Manpack Nufi Masama Izat Manghalaga Hatkivagi Togokta, Haktangana Chenava, Korna Fasi Togduna Hadnava, Rai Dakre. Asumna ST demand protest Togagi Tog, Desamna Pen of Fondo Cre. Citizenship Amendment Bill Gimayo Lava Saduna, Lamdam Asida, Communal Irang Saganava, Honaviganu. Uyanlan Pau, Memi Hatkiva Rohit, Tori Yalaga Hadnava, Korna Yatang Pikre. Mihat Asida Yava, Farisna, Punsi Chupa Fadok Pikre. Road Safety Wiki Mobile Campaign Pangthokre State Road Safety Fund Lairagani Traffic Ki Kanglon Ngang Chatsi Author Citizenship Bill withdraw tawdri fawa ngasidagi lambi da thoktuna paksana khongang changsinaba hauragani Manpack Manipur da ahan boina Post Office Passport Seva Kendra hawdokre Sana Laibag P Memi Hatpa MD Rohit Thauri Yalaga Hatnaba Korna Yathang Pikre Nupa Amana Punsi Chupa Nupi Amana Chahi Ahum Nupi Amana Thataruki Miyat Pikre Citizenship Amendment Bill Supplementary Bill oina Rajya Sabha puthokani Ram Madhav Miyamna ngasidagi lambida wakan fambiyu Manpack Myanmar Lanmina Ulfa Aigi Kemda attack tawkre Bill withdraw tawdri faw leptana khongang sangsingani PAM ECL Express Citizenship Amendment Bill lisingani tarataruk ki mayokta ngasi miyamna mafam kayada protest tawgadawri Indiana aikhogi gelhumi sing muthatnaba slow poisoning chatharagle miyamna paksana protest tawviyu BJP dasu atai party sing thadok lamlaga paisinarakpa leptri Sahi mari makai helaglawasu scandal amata laitavana Narendra Modi gi government amuk halakhigani Nimbus Memi chanu mihat ki man accused fasi tawduna hatnaba rai pikre Mizoram da BJP muthatlaba yai BJP Iraibak Education sector da makhal amata gi apanma piroidavani mahiroi singna kanadaba warida matam manghaloidavani Governor Citizenship Amendment Bill asi slow poison thabaga chap manai withdraw tawdri fawba lambi da khongjang sangsinaba lauthokre Memi mihata chenaba Rohit Fasi gi chairak Aroibada maroiba pau amuk hana pizari Political Party Taramathoi Punsindana CA Bill gi matang da Center da taksinanaba Manipur Democratic Alliance Semkre Manpack na lauthokkhibagi matung ina miyamna lamdam asagi mafam kayada lambi lamjau da thoraktuna CA Bill gi mayokta khongjang sangsilli Amadi Lengakna Mirai Bibadagi Khoidau Chitlaba SSA Amadi Ramsagi Oza Singh Chief Minister gi lambi thingkre police na tear gas kaptana tan khaikre Hauzikidi Manipuri Pau matang asar loichanjare ahenba pau ga loinana numidang pung mapal dang bu phangbigani